Good morning everyone. Ahanbamaktada mayam pumnamakpu aigi channel asina taramna uksari. Mayam nungainaribro nungairangani hainasu khalle. Ngasi ayuki nungsa sidi phajana langna thogle yam sado male ngasise. Isu ayuki thaweng khang lai khuramba loisalle. Hauji amu chaksangda mu changani. Aigi ngasigi blog sisu aswaidagi haujare mayam su asum yengminasi loiba phawba yengbiyo. Sigi squash se puthoga thanambane ba ko se aina chabagi ne do mayon jonge. Asi thajan grani ngasi cha thakpa loraga oigadra oiroidra di khangde ko ngasi sidi ai chak thongaroigi haina chak thongdre ko tan oina haurani ngasi gi breakfast sidi tan adoidi atei tawraga sum charani ado angangsing su mapana walking puthokre ngasi di chatmandre angangsing se haidina asingba haujikangi angangsing se chen chongna sanaba kaise haujikem te yaudravane ayambane diko sanaba su yawe adusu ayambane di yaudravane natra aduna mapana noi chatmandre chen chong sanamandre haidina walking puthokre ngasidi aduna aisu moila aga mabuklame hairani aina tanse prap haurene bako malem su amu pung 6 tage amu tuition chattoine aduga 9 da amamu chattoine bako moila aduga malem su magi ban leibase yerumga hauraga chani hana ma haunaba mawangda semjaraga chagre akoi malem che chabagi haidi thong thakpase ma tangan debako ma sum haunaba khoknaba ainaga tawbase mane thana debako haidi maroi marang musla thause mayam pamjeyeba ado siga leire magi chanaba ngasigi breakfast namo sida leire ngasidi ai tan kaiga do chaningdre afutpa ngata oina charage haina chana afutpa kara aduga squash ka beet ka afutpa kara charani aigi sarukna sida leire Ki khep ama loire cha thakna kon ke kasu phengna loire ado mayam asida haurise paluka bini bako akoi gi paluka bi khara thai ado lota chongbra ne yenge na tawbani mayam su yengminasi siga amadi chongaga leirame ko mayam lota se ifa phaja sande akoi gi lam se ingde bako ayingba mafam oiredi lota se su yam chawbane ado ifa phaja sande atei khara su amug yengsi leiriba aina ngaga thongnabane bako ngarang mapana Elisa leire ado aina lota ga pan ga thongsi aina lota si khara yengage lota na chara phadraga pan khara mu hapchallaga thongani bako ado yengasi mayam Lota se chong deda chara phadauba mande pan khara haptradi yadauba mande paluka bi sisu ifa phaja sande lamse lamgang oina tawira khangde bako ado paluka bi ironba kaso haubani hawai ga ironba hojik matamgi ado paluka bi se hekba pamuna leire pikmangina siga macha apikpa amaga chonge simu hektatlage sina mu mayaidagi chongkhali sina kamain tawizano hektatlage sisu Lota hekpa loire lingjen ga iga su pungdon kara chamina khige pungdon che chathoktradi patki bako tin changa e manungda munba henjalaga lingjen chu chane na hairambane ado akobani chamina re
ꯍꯩ ꯆꯥꯕꯁꯦ ꯊꯨꯝ ꯃꯣꯔꯣꯛ ꯈꯔ ꯌꯥꯎꯔꯗꯤ ꯁꯨꯝ ꯍꯥꯎꯕꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ? ꯑꯩꯈꯣꯏ ꯂꯤꯡꯖꯦꯜꯗꯤ ꯄꯨꯡꯗꯣꯟꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦꯕꯀꯣ, ꯄꯨꯡꯗꯣꯟ ꯍꯥꯏꯅ. ꯑꯗꯨꯅ ꯃꯥꯁꯦ ꯍꯩ ꯔꯥ ꯌꯥꯝ ꯄꯥꯝꯃꯦ, ꯂꯦꯕꯨ ꯈꯪꯗꯦ ꯑꯗꯩ ꯆꯝꯄ꯭ꯔꯥ ꯈꯪꯗꯦ, ꯑꯆꯤꯟꯕ ꯍꯩꯁꯦ ꯃꯥ ꯌꯥꯝ ꯄꯥꯝꯃꯦ. ꯃꯥ ꯁꯨꯝ ꯆꯥꯏ. ꯑꯗꯨꯅ ꯃꯄꯥꯅ ꯌꯨꯝꯗ ꯑꯥꯗ ꯄꯥꯟꯕꯗꯣ ꯍꯦꯛꯄꯤꯔꯛꯄꯅꯦꯕꯀꯣ ꯅꯍꯥꯟꯁꯦ. ꯏꯂꯤꯁꯥꯁꯦ ꯁꯤꯒ ꯂꯩꯔꯦ. ꯑꯩꯅ ꯉꯔꯥꯡ ꯐ꯭ꯔꯤꯖꯇ ꯊꯝꯃꯝꯕꯅꯦ. ꯃꯥ ꯏꯂꯤꯁꯥꯁꯦ ꯌꯥꯝ ꯆꯥꯎꯕꯗꯨꯗꯤ ꯅꯠꯇꯦꯀꯣ, ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕꯗꯨꯅꯦ. ꯃꯥꯏ ꯉꯥꯁꯦ ꯑꯅꯤꯈꯛꯅꯦ. ꯑꯗꯣ ꯃꯁꯥꯏ ꯒꯨꯞ ꯀꯩꯀꯥꯁꯦ ꯑꯩꯅ ꯂꯧꯊꯣꯛꯑꯅꯤ. ꯐꯖꯅ ꯂꯧꯊꯣꯛꯑꯒ ꯆꯥꯝꯊꯣꯛꯑꯒ ꯊꯣꯡꯕ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ. ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯦ, ꯄꯥꯟꯒ ꯂꯣꯇꯥꯒ ꯏꯂꯤꯁꯥꯒ ꯊꯣꯡꯕ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯣꯏꯅ. ꯍꯥꯎꯒꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ. ꯑꯗꯣ ꯑꯩꯗꯤ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯃꯁꯂꯥ ꯀꯩꯀꯥ ꯌꯥꯝꯅ ꯊꯥꯎ ꯊꯨꯝ ꯌꯥꯝꯅ ꯍꯥꯞꯄꯗꯣ ꯑꯗꯨꯗꯤ ꯑꯣꯏꯗꯦꯀꯣ. ꯁꯨꯝ ꯑꯩꯈꯣꯏ ꯆꯝꯂꯞꯅ ꯑꯁꯨꯝ ꯆꯥꯏ. ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝ ꯃꯁꯂꯥ ꯀꯩꯀꯥ ꯍꯥꯞꯇꯕꯤꯗ, ꯍꯥꯞꯄꯨꯗꯤ ꯍꯥꯞꯄꯦ ꯑꯗꯣ ꯌꯥꯝ ꯍꯥꯞꯇꯕꯤꯗ ꯆꯝꯂꯞꯅ ꯑꯁꯨꯝ ꯊꯣꯡꯉꯒ ꯆꯥꯏ. ꯆꯝꯂꯞꯅ ꯊꯣꯡꯕ ꯃꯑꯣꯡꯗꯨꯅꯤꯀꯣ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯑꯁꯨꯝ ꯁꯦꯌꯔ ꯇꯧꯖꯔꯤꯕꯁꯦ. ꯏꯟꯖꯥꯡꯁꯦ ꯊꯣꯡꯅ ꯆꯥꯛꯁꯦ ꯑꯃꯨꯛ ꯔꯥꯏꯁ ꯀꯨꯀꯔꯗ ꯁꯥꯏꯗꯇ ꯑꯃꯨꯛ ꯊꯥꯡꯒꯠꯂꯝꯃꯒꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟ ꯏꯟꯖꯥꯡ ꯂꯣꯏꯕꯒ ꯑꯁꯨꯝ ꯆꯥꯅꯔꯅꯤꯗꯅꯀꯣ. ꯊꯨꯝ ꯈꯔ ꯇꯣꯠꯁꯤꯜꯂꯅꯤ ꯆꯥꯡ ꯑꯃꯗ ꯌꯦꯡꯂꯒ, ꯑꯗꯨꯒ ꯌꯥꯏꯉꯪ ꯈꯔꯁꯨ ꯇꯣꯠꯁꯤꯜꯂꯅꯤ. ꯑꯗꯨ ꯃꯌꯥꯝ, ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯅꯧꯕ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯗꯨꯅ. ꯉꯥꯁꯦ ꯍꯧꯖꯤꯛ ꯌꯥꯏꯉꯪ ꯊꯨꯝ ꯇꯣꯠꯄ ꯂꯣꯏꯔꯦ, ꯇꯥꯎꯕ ꯑꯃꯨꯛ ꯍꯧꯔꯅꯤ. ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯄꯥꯟꯒ ꯅꯥꯀꯨꯞꯄꯤ, ꯌꯦꯅꯝꯒ ꯑꯗꯩ ꯂꯣꯇꯥꯒꯁꯨ ꯀꯣ ꯇꯥꯎꯕ ꯑꯃꯨꯛ ꯍꯧꯔꯦ ꯃꯌꯥꯝ. ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ. ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯃꯇꯝꯗ ꯏꯁꯤꯡ ꯑꯁꯥꯕꯗ ꯃꯁꯂꯥꯁꯤꯡꯁꯦ ꯍꯥꯟꯅ ꯇꯤꯡꯁꯜꯂꯦ. ꯍꯧꯖꯤꯛ ꯖꯤꯔꯥ ꯊꯥꯛꯆꯟꯈꯔꯦ. ꯑꯗꯨꯒ ꯃꯔꯣꯏ ꯃꯔꯥꯡ ꯃꯥꯒꯤ ꯊꯥꯛꯀꯗꯕ ꯌꯥꯏꯉꯪ, ꯑꯗꯨꯗꯒꯤ ꯃꯣꯔꯣꯛ ꯑꯁꯨꯕ, ꯑꯗꯩ ꯐꯤꯁ ꯃꯁꯥꯂꯥ ꯂꯩꯔꯒꯅ ꯐꯤꯁ ꯃꯁꯂꯥ ꯈꯔ ꯍꯥꯞꯄꯦ. ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕꯁꯤꯒ ꯇꯤꯡꯁꯜꯂꯒ ꯊꯝꯃꯅꯤ. ꯍꯣꯔꯦꯟ ꯃꯥꯒꯤ ꯄꯥꯟ ꯂꯣꯇꯥꯗꯣ ꯉꯧꯕ ꯂꯣꯏꯔꯀꯥꯟꯗ ꯃꯥꯒꯤ ꯃꯍꯤꯗꯣ, ꯃꯁꯂꯥ ꯃꯍꯤꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕꯀꯣ. ꯊꯣꯡꯕ ꯃꯇꯝꯗ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛ ꯊꯣꯡꯉꯦꯕꯀꯣ. ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯎꯔꯛꯑꯦ. ꯃꯥꯅꯁꯨ ꯍꯦꯛ ꯁꯨꯃꯥꯏꯅ ꯊꯣꯡꯕꯗꯣ, ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕ ꯃꯑꯣꯡꯗ ꯁꯨꯝ ꯊꯣꯡꯉꯦ. ꯉꯥꯁꯦ ꯕꯖꯥ ꯇꯧꯕ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯊꯥꯎ ꯈꯔ ꯍꯥꯞꯄꯒ ꯄꯥꯁꯄꯨꯔꯣꯟ ꯍꯥꯞꯄꯦ. ꯑꯗꯨꯒ ꯌꯦꯅꯝ ꯑꯃꯨꯛ ꯍꯥꯞꯄꯅꯤ. ꯏꯂꯤꯁꯥꯗꯗꯤ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯃꯉꯣꯟꯗ ꯆꯥꯟꯅꯗꯕ, ꯈꯔ ꯆꯝꯅ ꯊꯣꯡꯉꯒ ꯍꯥꯎꯋꯦ. ꯑꯗꯨꯅ ꯌꯦꯅꯝ ꯈꯛꯇꯪ ꯍꯥꯞꯄꯦ. ꯑꯩꯗꯤ ꯈꯔ ꯌꯥꯝꯇꯛ ꯇꯧꯔꯒ ꯍꯥꯞꯄꯦ. ꯑꯗꯣ ꯌꯦꯅꯝꯁꯦ ꯉꯧꯔꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯥꯟ ꯂꯣꯇꯥꯁꯤꯡꯗꯨꯁꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯣꯏꯅꯤ. ꯈꯔ ꯃꯨꯜꯂꯛꯑꯦ, ꯍꯥꯞꯄ ꯌꯥꯔꯅꯤ. ꯄꯥꯟ ꯈꯔ ꯍꯥꯞꯆꯜꯂꯦ. ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯂꯣꯇꯥꯗꯨꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯥꯞꯀꯅꯤꯀꯣ. ꯀꯩꯅꯣꯗꯤ ꯂꯣꯇꯥꯗꯣ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯗꯤ ꯆꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯅꯦꯕꯀꯣ, ꯂꯣꯏꯅ ꯅꯥꯡꯊꯣꯛꯈꯤꯅꯦꯕꯀꯣ. ꯑꯗꯨꯅ ꯑꯩꯅ ꯄꯥꯟꯁꯦ ꯍꯥꯟꯅ ꯐꯖꯅ ꯉꯧꯔꯦ. ꯄꯥꯟꯁꯦ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯃꯁꯂꯥ ꯑꯇꯤꯡꯕꯗꯣ ꯍꯥꯞꯆꯤꯟꯕ ꯌꯥꯔꯅꯤ. ꯍꯥꯞꯆꯜꯂꯦ.
ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯅꯤꯀꯣ ꯉꯥ ꯀꯩꯀꯥꯗꯣ ꯂꯣꯇꯥꯁꯦ ꯁꯨꯝꯕ ꯃꯇꯝꯁꯤꯒ ꯍꯥꯞꯄꯗꯤ ꯍꯣꯔꯦꯟ ꯂꯣꯇꯥꯗꯣ ꯁꯨꯝ ꯃꯄꯨꯝ ꯃꯨꯟꯗꯤ ꯃꯨꯜꯂꯒ ꯂꯣꯇꯥꯁꯦ ꯀꯥꯏꯊꯔꯔꯣꯏꯕꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯥꯗꯣ ꯍꯥꯞꯄꯒ ꯑꯃꯨꯛ ꯊꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯃꯥꯒꯤ ꯃꯨꯁꯂꯥꯗꯣ ꯆꯪꯅꯕ ꯐꯨꯠꯂꯅꯤ ꯉꯥꯏꯍꯥꯛ ꯃꯍꯤꯗꯣ ꯀꯪꯁꯤꯜꯂꯛꯑꯒ ꯃꯨꯁꯂꯥ ꯃꯍꯤꯁꯦ ꯀꯪꯁꯤꯜꯂꯛꯑꯒ ꯏꯁꯤꯡ ꯃꯍꯤ ꯍꯥꯞꯄꯅꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯤꯟꯖꯥꯡꯁꯦ ꯌꯥꯝꯅ ꯁꯝꯅ ꯊꯣꯡꯉꯤꯗ ꯃꯤ ꯑꯃꯒ ꯈꯨꯊꯣꯡꯁꯦ ꯃꯥꯟꯅꯗꯕꯅꯤ ꯑꯗꯣ ꯑꯩꯅ ꯊꯣꯡꯖꯕ ꯏꯁꯇꯥꯏꯜꯗꯨꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯤꯁꯦ ꯊꯨꯝꯁꯤꯃꯨꯛ ꯆꯥꯡ ꯇꯧꯔꯒ ꯍꯥꯞꯄꯤ ꯃꯌꯥꯝ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯟꯖꯥꯡꯁꯦ ꯊꯣꯡꯉꯤꯉꯩꯁꯤꯒ ꯆꯥꯛꯁꯨ ꯃꯨꯜꯂꯛꯑꯦ ꯆꯞ ꯆꯥꯟꯅꯔꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯍꯤꯁꯦ ꯀꯪꯁꯜꯂꯛꯑꯦꯀꯣ ꯍꯧꯖꯤꯛ ꯏꯁꯤꯡ ꯑꯁꯥꯕꯅ ꯃꯍꯤꯁꯦ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯁꯧꯍꯜꯂꯒꯦ ꯑꯗꯨꯒ ꯊꯣꯡꯉꯒꯦ ꯍꯤꯟꯖꯥꯡꯁꯦ ꯍꯧꯖꯤꯛ ꯃꯨꯜꯂꯦ ꯉꯥꯏꯍꯥꯛꯇꯪꯒ ꯁꯧꯍꯜꯂꯒ ꯑꯗꯨꯒ ꯃꯨꯊꯠꯂꯒ ꯊꯥꯡꯊꯔꯅꯤꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯣꯇꯥ ꯏꯂꯤꯁꯥꯒ ꯊꯣꯡꯕ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯥꯒꯤ ꯇꯦꯡꯀꯣꯠꯇ ꯈꯥꯏꯗꯣꯛꯑꯦ ꯆꯥꯅꯕ ꯑꯩꯈꯣꯏꯁꯨ ꯆꯥꯔꯅꯤ ꯑꯗꯣ ꯆꯥꯔꯒ ꯑꯃꯨꯛ ꯍꯥꯎꯕ꯭ꯔꯥ ꯃꯌꯥꯝꯗ ꯍꯥꯏꯔꯛꯀꯦꯀꯣ ꯂꯣꯇꯥꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯊꯦꯡꯅ ꯍꯥꯞꯄꯗꯤ ꯑꯝꯇ ꯀꯥꯏꯗ꯭ꯔꯤꯁꯦ ꯃꯥꯒꯤ ꯑꯝꯇ ꯀꯥꯏꯊꯗ꯭ꯔꯦꯗꯅꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯃꯌꯥꯝ ꯂꯣꯇꯥꯒ ꯏꯂꯤꯁꯥꯒ ꯊꯣꯡꯕ ꯆꯥꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯆꯥꯔꯒ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯎꯔꯒꯗꯤ ꯊꯣꯡꯉꯒ ꯆꯥꯕꯤꯌꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯣꯇꯥꯒ ꯄꯥꯟꯒ ꯊꯣꯡꯕꯁꯦ ꯍꯥꯎꯋꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤꯀꯣ ꯆꯥꯛ ꯊꯤꯕꯁꯨ ꯂꯣꯏꯔꯦ ꯃꯥꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯏꯆꯥꯇꯣꯝꯕꯤꯁꯨ ꯏꯔꯨꯖꯕ ꯂꯣꯏꯕꯇ ꯉꯥꯏꯔꯤ ꯑꯗꯣ ꯆꯥꯃꯤꯟꯅꯔꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯗꯣ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯃꯌꯥꯝ